ꯑꯃꯨꯛ ꯂꯧꯕ ꯃꯇꯝꯗ ꯃꯣꯏ IDP ꯁꯤꯡꯗꯣ ꯃꯣꯏꯒꯤꯗꯤ ꯑꯗꯨꯝ ꯄꯩꯁꯥ ꯀꯣꯝꯅ ꯍꯤꯡꯕꯅ ꯂꯧꯕꯤ ꯁꯤꯜꯂꯝꯒꯅꯦꯕꯀꯣ ꯃꯁꯤ ꯑꯩꯈꯣꯏꯅ ꯑꯣꯏꯔꯤ ꯐꯤꯕꯝ ꯍꯥꯏꯕ ꯇꯥꯕꯅꯤ ꯃꯤꯔꯥꯖ ꯀꯣ ꯑꯗꯨꯅ ꯂꯩꯔꯤ ꯐꯤꯕꯝꯁꯤꯗꯩꯗ ꯃꯩꯇꯩꯒ ꯀꯨꯀꯤ ꯍꯧꯖꯤꯛ ꯀꯨꯀꯤꯁꯤ ꯇꯁꯦꯡꯅ ꯑꯩꯈꯣꯏꯅ ꯃꯁꯤꯗꯩꯗ ꯑꯩꯈꯣꯏꯅ ꯁꯨꯝ ꯄꯜꯂ ꯉꯥꯡꯕꯁꯦ ꯇꯁꯦꯡꯅ ꯃꯣꯏꯁꯤ ꯌꯥꯝ ꯅꯥꯎ ꯆꯥꯎꯔꯦ ꯃꯤꯔꯥꯖ ꯀꯣ ꯑꯗꯨꯅ ꯃꯣꯏꯁꯤꯗ ꯀꯃꯥꯏꯅ ꯄꯤꯕꯁꯨ ꯐꯠꯇꯦ ꯑꯗꯨꯅ ꯃꯣꯏ ꯇꯁꯦꯡꯅ ꯀꯔꯤ ꯍꯥꯏꯅꯤ ꯃꯣꯏꯁꯤ ꯃꯁꯥꯒꯤ ꯃꯔꯝ ꯂꯩꯇꯕ ꯃꯤ ꯑꯃꯅꯤ ꯃꯁꯥꯒꯤ ꯃꯔꯝ ꯑꯃ ꯑꯣꯏꯅ ꯀꯃꯥꯏꯅ ꯋꯥ ꯉꯥꯡꯕꯁꯨ ꯐꯠꯇꯦ ꯑꯗꯨꯒ ꯃꯣꯏꯗ ꯉꯁꯤ ꯔꯤꯂꯤꯐ ꯀꯦꯝ ꯃꯣꯏꯒꯤ ꯔꯤꯂꯤꯐ ꯀꯦꯝꯗ ꯂꯩꯔꯀꯥꯟꯗ ꯃꯩꯇꯩꯁꯤꯡꯒꯤ ꯂꯩꯕ ꯔꯤꯂꯤꯐ ꯀꯦꯝꯗ ꯂꯩꯔꯀꯥꯟꯗ IDP ꯑꯅꯤꯁꯤꯒꯤ ꯑꯣꯏꯕ ꯀꯝꯄꯦꯔꯤꯖꯟꯗ ꯀꯣ ꯊꯣꯡ ꯋꯥꯅꯅ ꯄꯨꯔꯀꯥꯟꯗ IDP ꯃꯁꯦꯟꯁꯤꯒꯤ ꯑꯣꯏꯕ ꯑꯋꯥꯕ ꯑꯅꯤꯁꯦ ꯃꯥꯟꯅꯃꯤꯟꯅ ꯄꯨꯕꯁꯤꯗꯤ ꯄꯥꯝꯖꯗꯦꯕꯀꯣ ꯑꯗꯨꯅ IDP ꯃꯩꯇꯩ ꯑꯩꯈꯣꯏꯒꯤ ꯄꯥꯔꯇꯤꯀꯨꯂꯔ ꯑꯩꯈꯣꯏꯒꯤ ꯀꯝꯃꯨꯅꯤꯇꯤꯗ ꯑꯩꯈꯣꯏ ꯃꯩꯇꯩꯁꯤꯡꯅ ꯐꯪꯖꯔꯤꯕ ꯑꯋꯥꯕꯁꯤꯗꯤ ꯇꯁꯦꯡꯅ ꯖꯦꯅꯨꯏꯟ ꯑꯣꯏꯅ ꯋꯥꯕꯅꯦꯕꯀꯣ ꯃꯌꯦꯛꯁꯦꯡꯅ ꯑꯗꯣ ꯍꯧꯖꯤꯛ ꯍꯤꯡꯅꯕ ꯍꯣꯠꯅꯔꯤꯁꯤꯁꯨ ꯀꯩꯗꯧꯔꯦ ꯇꯁꯦꯡꯅ ꯃꯁꯥꯒꯤ ꯍꯨꯃꯥꯡꯃꯟꯅ ꯍꯤꯡꯅ ꯍꯣꯠꯅꯖꯕꯅꯦꯕꯀꯣ ꯑꯗꯣ ꯀꯨꯀꯤꯒꯤꯗꯤ ꯀꯩꯗꯧꯔꯦ ꯍꯧꯖꯤꯛ ꯄꯣꯄꯤ ꯊꯥꯕ ꯂꯦꯞꯇꯦ ꯀꯣ ꯑꯃ ꯄꯣꯄꯤ ꯄꯥꯝ ꯁꯧꯒꯠꯄ ꯂꯦꯞꯇꯦ ꯍꯧꯖꯤꯛꯀꯣ ꯊꯤꯡꯕꯁꯨ ꯊꯤꯡꯗꯦ ꯀꯣ ꯁꯦꯟꯇꯔꯦꯜ ꯊꯤꯡꯗꯦꯅꯁꯨ ꯊꯤꯡꯗꯦꯀꯣ ꯑꯗꯨꯅ ꯃꯣꯏꯒꯤ ꯕꯤꯖꯤꯅꯦꯁ ꯄꯔꯄꯁ ꯀꯣ ꯆꯍꯤ ꯑꯃꯗ ꯑꯅꯤꯔꯛ ꯂꯣꯛꯄꯒꯤ ꯄꯔꯄꯁ ꯂꯩ ꯑꯗꯨꯅ ꯃꯣꯏꯒꯤ ꯃꯌꯥꯝꯁꯤꯡꯗꯣ ꯄꯨꯂꯞ ꯍꯥꯟꯅꯗꯒꯤꯁꯨ ꯃꯣꯏꯒꯤ ꯕ꯭ꯔꯍ꯭ꯃꯥꯟꯗꯒꯤ ꯃꯣꯏꯒꯤ ꯇꯣꯉꯥꯟꯕ ꯄꯣꯄꯤ ꯊꯥꯕ ꯀꯥꯡꯕꯨꯁꯤꯡꯁꯤꯒꯤ ꯃꯣꯏꯒꯤ ꯂꯦꯕꯔ ꯑꯣꯏꯅꯀꯣ ꯀꯧꯁꯜꯂꯒ ꯃꯌꯥꯝ ꯇꯧꯈꯤꯕ ꯋꯥꯔꯤꯁꯨ ꯂꯩꯔꯤꯀꯣ ꯑꯗꯨꯅ ꯁꯤ ꯑꯦꯔꯤꯌꯥꯁꯤꯗꯗꯤ ꯇꯁꯦꯡꯅ ꯄꯥꯔꯇꯤꯀꯨꯂꯔ ꯑꯩꯈꯣꯏꯅ ꯋꯥꯕꯁꯤꯅ ꯑꯩꯈꯣꯏꯒꯤ IDPꯁꯤꯅ ꯋꯥꯕꯁꯤꯅ ꯉꯁꯥꯏ ꯑꯦꯔꯤꯌꯥꯁꯤꯗ ꯃꯔꯝ ꯆꯥꯅ ꯋꯥꯕꯅꯤꯅ ꯉꯁꯥꯏ ꯑꯦꯔꯤꯌꯥꯁꯤꯗ ꯍꯦꯟꯅ ꯐꯣꯀꯁ ꯄꯤꯍꯟꯅꯤꯡꯕ ꯃꯐꯝꯗꯣ ꯑꯩ ꯊꯝꯖꯒꯦ ꯑꯣꯀꯦ ꯇꯥꯃꯣ ꯊꯦꯡꯛ ꯌꯨ ꯚꯦꯔꯤ ꯃꯆ ꯌꯥꯝ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯑꯗꯨꯒꯨꯝꯕ ꯉꯁꯥꯏꯒꯤ ꯃꯤꯑꯣꯏꯕ ꯑꯃꯅ ꯉꯁꯥꯏꯒꯤ ꯊꯦꯡꯅꯔꯤꯕ ꯆꯍꯤ ꯊꯥ 22 ꯍꯥꯏꯇꯥꯔꯦꯀꯣ ꯆꯪꯁꯤꯜꯂꯛꯂꯕ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯒꯤ ꯂꯥꯟꯗ ꯆꯩꯊꯦꯡ ꯅꯪꯂꯕ ꯑꯗꯨꯒꯨꯝꯕ ꯐꯦꯃꯤꯂꯤ ꯃꯌꯥꯝꯒꯤ ꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ IDP ꯃꯌꯥꯝꯒꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯈꯣꯡꯆꯠ ꯑꯃꯗ ꯊꯦꯡꯅꯔꯒ ꯂꯩꯔꯕ ꯑꯗꯨꯒꯨꯝꯕ ꯇꯣꯄꯤꯛ ꯑꯃ ꯑꯣꯏꯕꯅꯤꯅ ꯌꯥꯝ ꯅꯨꯡꯁꯤꯕ ꯀꯣ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯍꯥꯏꯗꯤ ꯀꯥꯎꯕ ꯌꯥꯗꯕ ꯑꯗꯨꯒꯨꯝꯕ ꯌꯥꯝꯅ ꯄꯦꯅꯤꯛ ꯍꯧꯖꯤꯛ ꯄꯦꯅꯤꯛ ꯏꯟ ꯃꯅꯤꯄꯨꯔꯅ ꯊꯣꯜꯂꯤꯁꯦ ꯁꯤ ꯄꯥꯔꯇꯤꯀꯨꯂꯔ ꯃꯣꯏꯗ ꯑꯗꯒꯤ ꯃꯌꯥꯝꯅ ꯄꯨꯟꯅ ꯋꯥꯃꯤꯟꯅ ꯊꯣꯛꯃꯤꯟꯅꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯨꯝꯕ ꯏꯁꯨ ꯑꯃꯅꯦꯅ ꯑꯩꯅ ꯑꯃ ꯊꯝꯖꯒꯦ ꯑꯗꯨꯕꯨ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯆꯪꯁꯤꯜꯂꯛꯄ ꯂꯥꯟꯁꯤ ꯊꯥ 22 ꯔꯟꯅꯤꯡ ꯆꯪꯉꯛꯑꯦ ꯍꯧꯖꯤꯛꯀꯣ ꯑꯣꯜꯃꯣꯁ 22 ꯐꯥꯖꯤꯜꯂꯛꯇꯣꯏꯅꯤ ꯑꯗꯨꯇꯥꯔꯒꯗꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯏꯁꯨꯁꯤ ꯇꯁꯦꯡꯅ ꯂꯥꯟ ꯂꯣꯏꯔꯕ꯭ꯔꯥ ꯑꯣꯔ ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯥ ꯀꯣꯏꯁꯟ ꯑꯃ ꯌꯥꯝ ꯆꯥꯎꯅ ꯂꯩꯔꯤ ꯗꯦꯟ ꯀꯨꯀꯤꯅ ꯅꯣꯡꯃꯩ ꯀꯥꯞꯄꯛꯇ꯭ꯔꯀꯥꯟꯗ ꯑꯩꯈꯣꯏ ꯏꯁꯨꯁꯤ ꯏꯔꯥꯡꯁꯤ ꯅꯦꯝꯃꯕ꯭ꯔꯥ ꯍꯥꯏꯕꯁꯨ ꯀꯣꯏꯁꯟ ꯑꯃ ꯂꯩꯔꯤꯀꯣ ꯑꯗꯨꯕꯨ ꯂꯨꯔꯛꯏꯕ ꯄꯣꯏꯟꯗꯤ ꯃꯦꯒꯤ ꯇꯥꯔꯤꯛ 2023ꯗꯒꯤ ꯉꯁꯤ ꯐꯥꯎꯕꯗ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯅ ꯆꯪꯁꯤꯜꯂꯛꯏꯕ ꯂꯥꯟꯁꯤꯗ ꯃꯔꯨꯑꯣꯏꯅ ꯄꯥꯔꯇꯤꯀꯨꯂꯔ ꯆꯨꯔꯆꯥꯟꯄꯨꯔ ꯃꯣꯔꯦ ꯑꯗꯩ ꯀꯥꯡꯄꯣꯛꯄꯤꯒꯤ ꯑꯗꯒꯤ ꯆꯤꯡꯒꯤ ꯑꯦꯔꯤꯌꯥ ꯄꯦꯔꯤꯐꯦꯔꯤ ꯑꯦꯔꯤꯌꯥꯗ ꯂꯩꯔꯤꯕ ꯃꯩꯇꯩ ꯈꯨꯟꯖꯥꯁꯤꯡꯅ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕꯁꯤ ꯉꯁꯤ ꯐꯥꯎꯕꯗ ꯒꯚꯔꯟꯃꯦꯟꯠꯅ ꯄꯤꯔꯤꯕ ꯉꯁꯥꯏꯒꯤ ꯕꯦꯅꯤꯐꯤꯠ ꯈꯔ ꯍꯥꯏꯇꯥꯔꯦꯀꯣ ꯈꯔꯁꯤ ꯅꯠꯇꯅ ꯑꯩꯈꯣꯏ ꯃꯣꯏꯗ ꯂꯥꯏꯐ ꯑꯃ ꯌꯥꯝꯅ ꯁꯦꯇꯜꯃꯦꯟ ꯑꯣꯏꯅ ꯍꯤꯡꯕ ꯌꯥꯕꯒꯤ ꯂꯥꯏꯐ ꯑꯃꯗ ꯑꯩꯈꯣꯏ ꯂꯩꯇ ꯂꯥꯏꯔꯅ ꯑꯃꯅꯤ ꯉꯁꯥꯏꯒꯤ ꯅꯣꯔꯃꯦꯜꯂꯤ ꯍꯤꯡꯕ ꯅꯠꯇ꯭ꯔꯒꯅ ꯐꯦꯃꯤꯂꯤ ꯑꯃ ꯂꯩꯕ ꯃꯇꯝꯗ ꯌꯥꯝꯅ ꯄꯤꯁꯐꯨꯜ ꯑꯣꯏꯕ ꯂꯥꯏꯐ ꯑꯃꯗ ꯂꯩꯔꯕ꯭ꯔꯥ ꯍꯥꯏꯕꯗꯨꯃꯗꯤ ꯑꯩꯈꯣꯏ ꯃꯗꯨꯗꯤ ꯑꯣꯏꯗꯦ ꯍꯥꯏꯕꯁꯤꯃ ꯊꯝꯖꯒꯦꯕ ꯃꯤꯔꯥꯖꯀꯣ ꯍꯧꯖꯤꯛ ꯔꯤꯂꯤꯐ ꯀꯦꯝꯗ ꯂꯩꯔꯤꯕ ꯏꯄꯥ ꯏꯆꯥ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯁꯤꯒꯤ ꯍꯤꯡꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡꯁꯦ ꯀꯅꯥꯒꯨꯝꯕꯁꯦ ꯈꯨꯗꯝ ꯑꯣꯏꯅ ꯀꯩꯅꯣꯒꯤꯗ ꯑꯩꯈꯣꯏ ꯀꯣꯛꯇꯥꯗ ꯉꯁꯥꯏꯒꯤ ꯒꯚꯔꯟꯃꯦꯟꯠꯅ ꯄꯤꯔꯤꯕ ꯉꯁꯥꯏ ꯑꯩꯈꯣꯏ ꯇꯣꯉꯥꯟꯕ ꯀ꯭ꯋꯥꯇꯔꯗ ꯁꯥꯔꯒ ꯄꯤꯔꯤꯕ ꯖꯒꯥ ꯈꯔꯗꯣ ꯑꯗꯨ ꯅꯠꯇꯅ ꯑꯇꯣꯞ ꯑꯇꯣꯞꯄ ꯖꯒꯥ ꯈꯔ ꯅꯠꯇꯅ ꯍꯧꯖꯤꯛꯁꯦ ꯃꯦꯛꯁꯤꯃꯝ ꯖꯒꯥ ꯈꯔ ꯔꯤꯂꯤꯐ ꯀꯦꯝ ꯍꯥꯡꯉ ꯂꯩꯕ ꯖꯒꯥ ꯈꯔꯁꯤꯡꯁꯤꯗꯗꯤ ꯉꯁꯥꯏ ꯚꯤꯗꯤꯑꯣ ꯐꯨꯇꯦꯖꯁꯨ ꯎꯕꯤꯗꯨ ꯃꯉꯥꯏ ꯑꯩꯈꯣꯏ ꯂꯪ ꯑꯃꯅ ꯇꯤꯡꯉꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯐꯤ ꯈꯔ ꯊꯥꯊꯔꯀꯥꯟꯗ ꯉꯁꯥꯏꯒꯤ ꯁꯤꯔꯤꯕ ꯉꯁꯥꯏ ꯈꯨꯗꯝ ꯑꯣꯏꯅ ꯁꯦ ꯃꯦꯀꯣꯂꯥꯒꯤ ꯉꯔꯥꯡ ꯔꯤꯂꯤꯐ ꯀꯦꯝꯗ ꯁꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯅꯤꯉꯣꯜꯁꯤ ꯁꯨꯈꯥꯝ ꯆꯅꯨ ꯀꯣ ꯆꯅꯨ ꯗꯦꯕꯤ ꯁꯨꯈꯥꯝ ꯑꯣꯡꯕꯤ ꯆꯅꯨ ꯗꯦꯕꯤ ꯍꯥꯏꯀꯣ ꯆꯍꯤ 22 ꯁꯨꯔꯦ ꯍꯥꯏꯔꯦ ꯃꯥꯒꯤ ꯅꯤꯄꯥꯁꯤ ꯁꯨꯈꯥꯝ ꯖꯦꯝꯁ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯁꯤꯡꯍꯥꯠꯇꯒꯤꯅꯤ ꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯏꯁꯨꯁꯦ ꯑꯗꯨ ꯃꯦꯗꯤꯌꯥ ꯔꯤꯄꯣꯔꯠꯇ ꯀꯣꯠ ꯇꯧꯕ ꯃꯇꯝꯗ ꯇꯁꯦꯡꯅ ꯃꯥꯒꯤ ꯄꯔꯁꯣꯅꯦꯜꯒꯤ ꯑꯣꯏꯕ ꯉꯁꯥꯏꯒꯤ ꯊꯣꯛꯍꯟꯕ ꯊꯧꯗꯣꯛ ꯈꯔ ꯊꯣꯛꯈꯤꯕꯒꯤ ꯋꯥꯔꯤꯁꯨ ꯑꯩꯈꯣꯏ ꯑꯗꯨꯝ ꯇꯥꯏ ꯑꯗꯨꯕꯨ ꯏꯁꯨ ꯗꯦꯠ ꯂꯥꯛꯏꯕ ꯏꯁꯨꯁꯤ ꯀꯩ ꯍꯥꯏꯇꯥꯔꯒꯗꯤ ꯃꯤꯔꯥꯖ ꯑꯩꯈꯣꯏꯅ ꯅꯣꯔꯃꯦꯜꯂꯤ ꯏꯆꯝ ꯆꯝꯅ ꯔꯤꯂꯤꯐ ꯀꯦꯝꯗ ꯂꯩꯕꯒꯤ ꯆꯩꯊꯦꯡ ꯅꯠꯇꯕꯤꯗ ꯅꯣꯔꯃꯦꯜ ꯂꯥꯏꯐ ꯑꯃꯗ ꯌꯨꯝ ꯑꯃꯗ ꯂꯩꯖꯔꯒ ꯉꯁꯥꯏꯒꯤ ꯁꯨꯐꯝ ꯅꯣꯝꯐꯝ ꯒ꯭ꯌꯥꯟ ꯇꯥꯅ ꯅꯣꯡꯃꯒꯤ ꯐꯣꯡꯗꯣꯛꯄ ꯈꯔ ꯁꯨꯔꯀꯥꯟꯗ ꯆꯥꯔꯀꯥꯟꯗ ꯂꯩꯕ ꯐꯦꯃꯤꯂꯤ ꯐꯥꯎꯕꯗ ꯉꯁꯤꯗꯤ ꯀꯩꯗꯧꯔꯦ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯂꯩꯔꯛꯇꯅ ꯉꯁꯤ ꯏꯃꯨꯡ ꯀꯥꯡꯍꯣꯡ ꯇꯥꯏꯕ ꯌꯥꯎꯔꯛꯏꯅꯦꯕꯀꯣ ꯑꯗꯣ ꯔꯤꯂꯤꯐ ꯀꯦꯝꯗ ꯂꯩꯔꯤꯕ ꯀꯥꯡꯕꯨꯁꯤꯡꯗ ꯊꯦꯡꯅꯔꯝꯕꯗ ꯑꯋꯥꯕꯁꯤꯗꯤ ꯑꯩꯈꯣꯏ ꯉꯁꯤ ꯐꯥꯎꯕꯗ ꯀꯅꯥꯅ ꯎꯁꯤꯟꯕꯤꯔꯤ ꯍꯥꯏꯕ ꯀꯣꯏꯁꯟ ꯑꯃ ꯂꯥꯛꯏꯅꯦꯕꯀꯣ ꯁꯦꯟꯇꯔꯅ ꯄꯤꯔꯛꯏꯕ ꯅꯣꯡꯃꯒꯤ ꯆꯥꯅꯕ ꯆꯦꯡ ꯈꯔ ꯍꯋꯥꯏ ꯈꯔ ꯑꯗꯒꯤ ꯅꯣꯡꯃꯒꯤ ꯂꯨꯄꯥ 100ꯒꯤ ꯃꯩ ꯇꯣꯉꯥꯟꯅ ꯄꯤꯔꯤꯕ ꯉꯁꯥꯏꯒꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯐꯣꯟ ꯇꯧꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨ ꯈꯔ ꯄꯤꯔꯛꯄꯗꯨꯅ ꯉꯁꯥꯏꯒꯤ ꯔꯤꯂꯤꯐ ꯀꯦꯝꯗ ꯂꯩꯕꯤꯔꯤꯕ ꯏꯄꯥ ꯏꯆꯥ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯁꯤꯒꯤ ꯃꯣꯏꯒꯤ ꯂꯥꯏꯐ ꯁ꯭ꯇꯥꯏꯜꯁꯦ ꯁꯤꯅ ꯌꯥꯔꯦ ꯍꯥꯏꯅ ꯈꯟꯕꯒꯤ ꯐꯤꯕꯝꯗ ꯑꯩꯈꯣꯏ ꯂꯩꯔꯕ꯭ꯔꯥ ꯀꯣꯏꯁꯟ ꯑꯃ ꯂꯥꯛꯏꯅꯦꯕꯀꯣ ꯑꯗꯨꯅ ꯋꯥꯅ ꯊꯕꯛ ꯁꯨꯔꯒ ꯍꯟꯖꯤꯜꯂꯀꯥꯟꯗ ꯏꯃꯨꯡ ꯑꯃꯗ ꯍꯥꯏꯗꯤ ꯐꯦꯃꯤꯂꯤ ꯑꯃꯗ ꯃꯃꯥ ꯃꯄꯥꯒꯤ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡꯒꯤ ꯃꯇꯩꯒꯤ ꯃꯀꯨꯒꯤ ꯃꯅꯦꯝꯒꯤ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡꯒꯤ ꯂꯩꯃꯤꯟꯅꯕꯒꯤ ꯃꯥꯏ ꯄꯗꯥꯔ ꯑꯃꯗꯤ ꯂꯩꯐꯝ ꯊꯣꯛꯏꯗꯅ ꯄ꯭ꯔꯃꯥꯅꯤꯀꯣ ꯑꯗꯨꯒꯤ ꯄꯗꯥꯔꯗꯨ ꯑꯩꯈꯣꯏ ꯈꯥꯗꯅ ꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤ ꯍꯥꯏꯕꯗꯤ ꯂꯩꯔꯤꯗꯅ ꯏꯆꯦꯀꯣ ꯃꯩꯇꯩꯒꯤ ꯁꯤꯒꯤ ꯆꯠꯅꯕꯤꯁꯤꯒꯤ ꯋꯥꯡꯃꯗ ꯑꯩꯈꯣꯏ ꯑꯗꯨꯒꯤ ꯏꯪ ꯇꯞꯄ ꯅꯠꯇ꯭ꯔꯒꯅ ꯍꯋꯥꯏꯗ ꯆꯥꯔꯁꯨ ꯊꯋꯥꯅ ꯁꯨꯔꯨꯕꯒꯤ ꯉꯁꯥꯏꯒꯤ ꯅꯣꯛꯃꯤꯟꯅꯗꯅ ꯉꯥꯏꯍꯥꯛ ꯐꯦꯃꯤꯂꯤ ꯍꯁꯕꯦꯟ ꯑꯦꯟ ꯋꯥꯏꯐꯀꯤ ꯅꯣꯛꯃꯤꯟꯅꯕꯒꯤ ꯃꯆꯥꯁꯤꯡ ꯅꯣꯛꯃꯤꯟꯅꯕꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡꯗꯣ ꯃꯁꯤ ꯃꯣꯏ ꯐꯪꯗ꯭ꯔꯕꯅꯦꯕ ꯀꯩꯅꯣ ꯃꯤꯔꯥꯖꯀꯣ ꯑꯗꯨꯅ ꯃꯁꯤꯗꯩꯗ ꯑꯩꯈꯣꯏꯅ ꯍꯥꯏꯖꯅꯤꯡꯉꯤꯗꯤ ꯃꯅꯤꯄꯨꯔꯒꯤ ꯗꯇꯥ ꯑꯃ ꯑꯩꯈꯣꯏꯅ ꯁꯨꯝ ꯈꯣꯝꯕ ꯃꯇꯝꯗ ꯃꯅꯤꯄꯨꯔꯁꯤ ꯇꯁꯦꯡꯅ ꯏꯀꯣꯅꯣꯃꯤꯀꯦꯂꯤ ꯄꯨꯔꯥ ꯗꯥꯎꯟꯐꯣꯜ ꯑꯣꯏ ꯍꯥꯏꯕꯁꯤꯃ ꯑꯩꯈꯣꯏ ꯃꯃꯥꯡ ꯌꯥꯅꯔ ꯂꯩꯈ꯭ꯔꯦ ꯑꯗꯨꯒꯤ ꯍꯦꯟꯗꯣꯛꯇꯅ ꯑꯩꯈꯣꯏ ꯁꯤꯒꯤ ꯂꯩꯕ ꯏꯁꯨꯁꯤ ꯅꯠꯇꯕꯤꯗ ꯑꯩꯈꯣꯏꯒꯤ ꯏꯆꯦ ꯏꯆꯟ ꯃꯌꯥꯝ ꯑꯃ ꯀꯣ ꯑꯩꯈꯣꯏ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯁꯦꯛꯁ ꯋꯥꯔꯀꯔ ꯃꯌꯥꯝ ꯍꯦꯟꯒꯠꯂꯛꯈꯤꯕꯒꯤ ꯑꯩꯈꯣꯏ ꯋꯥꯊꯣꯛ ꯃꯌꯥꯝ ꯑꯩꯈꯣꯏ ꯏꯟꯅꯔꯦꯀꯣ ꯃꯅꯤꯄꯨꯔꯗ
ꯅꯤꯉꯣꯜꯅ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕꯁꯦ ꯉꯁꯤ ꯑꯣꯏꯔꯝꯗꯕ ꯆꯍꯤ 20-30 ꯃꯃꯥꯡꯗ ꯑꯣꯏꯔꯝꯗꯕ ꯏꯃꯦꯖ ꯑꯃ ꯉꯁꯤ ꯃꯅꯤꯄꯨꯔꯗ ꯉꯁꯤꯗꯤ ꯀꯩꯗꯧꯔꯦ ꯑꯩꯈꯣꯏ ꯌꯥꯝ ꯁꯥꯊꯤꯕ ꯀꯩꯅꯣꯝꯗ ꯑꯣꯏꯅ ꯎꯔ ꯂꯥꯛꯑꯦꯕꯀꯣ ꯑꯗꯣ ꯂꯩꯔꯤꯕ ꯏꯁꯨꯁꯦ ꯑꯩꯈꯣꯏ ꯍꯪꯒꯠꯅ ꯌꯦꯡꯕ ꯃꯇꯝꯗ ꯆꯍꯤ 10-20 ꯃꯃꯥꯡꯗ ꯑꯣꯏꯈꯤꯕ ꯍꯤꯁꯇ꯭ꯔꯤꯒ 21st century ꯑꯣꯏꯔꯦ ꯆꯥꯎꯈꯠꯂꯦꯅ ꯉꯁꯤ ꯑꯣꯏꯔꯤꯕ ꯐꯤꯂꯝꯁꯤꯒ ꯑꯣꯏꯔꯤꯕ ꯐꯤꯂꯝꯁꯤꯒ ꯉꯁꯤ ꯑꯐꯕ ꯈꯣꯡꯊꯥꯡ ꯑꯃꯗꯤ ꯑꯣꯏꯗ꯭ꯔꯦꯕꯀꯣ ꯑꯗꯨꯅ ꯁꯝꯖꯜꯂꯀꯥꯟꯗ ꯍꯥꯏꯖꯅꯤꯡꯉꯤꯁꯤ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯕꯤꯔꯤꯕ ꯏꯄꯥ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯒꯤ ꯉꯁꯤ ꯂꯥꯛꯏꯕ ꯁꯛꯁꯦ ꯑꯅꯥꯕ ꯂꯩꯔꯦ ꯍꯥꯏꯔꯕ ꯑꯅꯥꯕꯗꯣ ꯀꯃꯥꯏꯅ ꯊꯣꯛꯂꯛꯄꯅꯣ ꯀꯃꯥꯏꯅ ꯊꯣꯛꯍꯟꯕꯅꯣ ꯀꯣ ꯑꯗꯒꯤ ꯐꯦꯃꯤꯂꯤꯒꯤ ꯍꯁꯕꯦꯟ ꯋꯥꯔꯛꯀꯤ ꯃꯔꯛꯇ ꯊꯣꯛꯂꯤꯕ ꯀ꯭ꯂꯥꯁ ꯃꯌꯥꯝꯁꯤ ꯀꯩꯗꯧꯕꯩ ꯂꯥꯛꯄꯅꯣ ꯀꯩꯗꯧꯕꯩ ꯊꯣꯛꯂꯛꯏꯅꯣ ꯍꯥꯏꯕꯁꯤꯡꯁꯦ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯐꯖꯔꯛꯇ꯭ꯔꯕ ꯏꯃꯨꯡ ꯑꯃꯗ ꯆꯠꯅꯒꯗꯧꯕ ꯍꯁꯕꯦꯟ ꯋꯥꯏꯐ ꯅꯠꯇ꯭ꯔꯒ ꯃꯆꯥꯁꯤꯡꯒꯤ ꯂꯩꯅꯒ ꯔꯤꯂꯦꯁꯟꯗ ꯑꯩꯈꯣꯏꯒꯤ ꯄꯗꯥ ꯈꯥꯕ ꯉꯝꯗ꯭ꯔꯕ ꯀꯣ ꯍꯥꯏꯗꯤ ꯂꯩꯅꯔꯤꯕ ꯐꯤꯕꯝꯁꯤ ꯄꯨꯔꯥ ꯇꯣꯇꯦꯜꯂꯤ ꯍꯤꯡꯕꯒꯤ ꯂꯝꯕꯤꯗꯁꯨ ꯑꯩꯈꯣꯏ ꯃꯦꯃꯥꯟ ꯇꯥꯗ꯭ꯔꯕ ꯂꯩꯃꯤꯟꯅꯕꯗꯁꯨ ꯃꯥꯒꯤ ꯇꯣꯉꯥꯟꯕ ꯁꯦꯄꯔꯦꯠ ꯂꯥꯏꯐ ꯑꯃ ꯐꯪꯗ꯭ꯔꯕ ꯀꯣ ꯁꯦꯄꯔꯦꯠ ꯂꯥꯏꯐ ꯑꯃ ꯐꯪꯀꯥꯟꯗ ꯉꯁꯥꯏꯒꯤ ꯍꯋꯥꯏꯗ ꯆꯥꯔꯁꯨ ꯉꯥꯔꯤꯗ ꯃꯦꯠꯂꯁꯨ ꯆꯥꯃꯤꯟꯅꯔꯀꯥꯟꯗ ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯁꯥꯟꯅꯔꯀꯥꯟꯗ ꯐꯦꯃꯤꯂꯤ ꯑꯃꯒꯤ ꯃꯥꯒꯤ ꯌꯥꯝ ꯄꯤꯁꯐꯨꯜ ꯑꯣꯏꯕ ꯂꯥꯏꯐ ꯑꯃ ꯐꯪꯒꯗꯧꯕꯗꯣ ꯐꯪꯍꯟꯗ꯭ꯔꯕ ꯊꯥ 12 ꯁꯨꯂꯕ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯃꯤꯁꯦ ꯑꯗꯨꯝ ꯇꯣꯉꯥꯟꯕ ꯂꯝꯕꯤ ꯂꯥꯛꯇꯥꯕꯅꯤ ꯀꯩꯅꯣ ꯂꯩꯅꯥ ꯃꯑꯣꯡ ꯊꯣꯛ ꯇꯥꯕꯅꯤ ꯑꯗꯒꯤ ꯋꯥꯈꯜ ꯇꯣꯉꯥꯟ ꯈꯜꯂꯛ ꯇꯥꯕꯅꯤ ꯄꯨꯕ ꯊꯥꯡꯕ ꯉꯝꯗꯕ ꯃꯌꯥꯝꯒꯤ ꯚꯥꯔ ꯃꯌꯥꯝꯗꯨ ꯉꯁꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯏꯆꯟꯒꯤ ꯑꯩꯈꯣꯏꯒꯤ ꯁꯨꯈꯥꯝ ꯆꯅꯨ ꯑꯣꯡꯕꯤ ꯁꯨꯈꯥꯝ ꯑꯣꯡꯕꯤ ꯆꯅꯨꯁꯤ ꯈꯛ ꯅꯠꯇꯦꯕ ꯃꯣꯏꯔꯥꯡꯗ ꯁꯤꯈ꯭ꯔꯦ ꯀꯧꯇꯥꯒꯤ ꯀꯩꯅꯣꯗ ꯑꯩꯈꯣꯏ ꯀꯩꯅꯣꯗ ꯁꯤꯈ꯭ꯔꯦ ꯀꯣ ꯊꯧꯔꯤ ꯌꯥꯅ ꯁꯤꯈꯤꯕ ꯃꯁꯤꯡ ꯌꯥꯝꯈꯠꯂꯛꯑꯕꯅꯤ ꯑꯗꯨꯅ ꯁꯤꯔꯤꯕꯁꯤꯡꯁꯤꯒꯤ ꯇꯣꯉꯥꯟꯕ ꯉꯁꯥꯏꯒꯤ ꯂꯝꯕꯤ ꯑꯃꯗ ꯂꯩꯒꯅꯤ ꯂꯩꯔꯤꯕ ꯂꯝꯕꯤꯁꯦ ꯑꯩꯗꯤ ꯇꯁꯦꯡꯅ ꯃꯤꯗꯨꯒꯤ ꯄꯔꯁꯣꯅꯦꯜ ꯂꯥꯏꯐꯀꯤ ꯅꯠꯇ꯭ꯔꯒꯅ ꯃꯥꯒꯤ ꯇꯣꯉꯥꯟꯕ ꯄꯦꯟꯗꯕꯗꯒꯤ ꯃꯁꯤ ꯑꯣꯏꯅꯤ ꯊꯥꯖꯗꯦꯕꯀꯣ ꯂꯩꯔꯤꯕ ꯏꯁꯨꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯀꯩꯗꯧꯔꯦ ꯑꯩꯈꯣꯏ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯕꯒꯤ ꯑꯋꯥꯕ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕ ꯂꯩꯕ ꯃꯌꯥꯝꯁꯤꯒꯤ ꯏꯁꯨ ꯃꯌꯥꯝꯁꯤ ꯕꯔꯗꯟ ꯃꯌꯥꯝꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯄꯨꯕ ꯊꯥꯡꯕ ꯉꯝꯗꯕ ꯃꯣꯏꯗ ꯀꯩꯒꯨꯝꯕ ꯋꯥꯈꯜ ꯃꯆꯥꯁꯤꯡꯒꯤ ꯂꯩꯔꯁꯨ ꯂꯩꯅꯕꯒꯤ ꯃꯆꯥꯁꯤꯡꯒꯤ ꯆꯥ ꯊꯛꯅꯕꯒꯤ ꯃꯆꯥꯁꯤꯡꯒꯤ ꯅꯤꯡꯉꯥꯏ ꯌꯨꯅꯤꯐꯣꯔꯝ ꯁꯦꯠꯅꯕꯒꯤ ꯋꯥꯠꯑꯦꯚꯔ ꯏꯁꯨꯁ ꯃꯌꯥꯝꯁꯤ ꯊꯦꯡꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯉꯝꯃꯛꯇꯕꯗꯒꯤ ꯀꯣ ꯉꯝꯃꯛꯇꯕꯗꯒꯤ ꯃꯗꯨꯒꯤ ꯚꯥꯔ ꯃꯌꯥꯝ ꯉꯝꯃꯛꯇꯕꯗꯒꯤ ꯀꯩꯗꯧꯗꯒꯦ ꯍꯥꯏꯅ ꯈꯜꯂꯛꯄꯗ ꯑꯗꯨꯝ ꯌꯥꯎꯔꯝꯕꯁꯨ ꯌꯥꯏ ꯄ꯭ꯔꯃꯥꯅꯤꯀꯣ ꯃꯁꯤꯒꯤ ꯃꯌꯥꯝꯁꯦ ꯈꯨꯠꯁꯦꯝꯒꯤ ꯑꯗꯨꯒꯨꯝꯕ ꯈꯨꯠꯁꯦꯝꯒꯤ ꯊꯑꯣꯏꯅ ꯊꯣꯛꯍꯟꯕ ꯑꯗꯨꯒꯨꯝꯕ ꯉꯁꯥꯏꯒꯤ ꯄꯨꯕ ꯊꯥꯡꯕ ꯉꯝꯗꯕꯒꯤ ꯊꯣꯛꯂꯛꯄ ꯑꯗꯨꯒꯨꯝꯕ ꯈꯣꯡꯊꯥꯡ ꯑꯃꯅꯤ ꯍꯥꯏꯅ ꯑꯩ ꯊꯝꯖꯒꯦ ꯃꯁꯤꯒꯤ ꯈꯣꯡꯊꯥꯡꯁꯦ ꯁꯦꯟꯇꯔ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯀꯌꯥꯝ ꯀꯨꯏꯅ ꯌꯦꯡꯉ ꯂꯩꯕꯤꯒꯗ꯭ꯔꯦ ꯍꯥꯏꯕꯁꯦ ꯁꯤꯃ ꯀꯣꯏꯁꯟ ꯍꯪꯖꯔꯝꯒꯦ Okay, Tamo, thank you very much. I mean, it's Tamo Gita Mungake. Tamo, Masigi, Wafum Zeta, Tamonga, central government, and state government, Kaidogori, have a Wanga Mading as I hungry. How's it see relief came key? What hope my Amzigi Marakta habitat issue Manipur crisis, quite a good China, Masigi effect, Ama Hiragadi, Yum Mayam, Kutaklan Sibas in him. Handaksi, a satellite imagery, Mayam, Tola, and national media, Madu story, Mayam, pick up to Ropomatam, Manipura, Kungang in the Lamba, Mayama, Yung Kaise, Paktak, Tum Namankiva, the Yum Manung, the Uwa, Mayam Hosalapa, Sai Faraka, the Uching, the Mapumari Paragay. How's it? Nasai Kungang may have a Saktam Howard, Sapsan Bulapagi, film the Hosic ladies. Sigi film Sida, Nasaki, Mayum the labor Pangana. Mapanda relief came Mamada, Piger, Kanzan Kande, Kama Cham, the lady Kande, Yam uncomfortable Mo the lady, Miam Sida, Muni Yum the Halakani having Maglanse, Karangan Mapong the Gation. Muni Yum the Halakay, Aragadi Moin Legador from Sidiki, security, Madu protection, government of Indiana, who should people come with their bribes. Achowa, Wangamni, who's security, Mam Tazale, then come on, Yingam. Miras Mase Koina. How's it quite blindly? Go. Our thing, I lady, but I look in the lady, by China, my arms, and the two Haganda. I look in the later, Masagi, Mayum later, I could ye lands the Dumating Panadana, Masagi, Sidagi, Koshi, General Roger has a Lagamayunda, Masagi, Housing Pagoda, Miras, Usik, Masam Hogoda, the Kogi, Montin Oga, and Usik Masanga Libido. Took Jomasado of the Macons has a head in Chinaco. And now, minute to Gabi Mekalabuda, nearest the arrest Adum to Armacorum Hazaraga, go. Hingan of Honabaje, Sanga, Potamaneko. Although Mueva, Moya, Quidum, the Yum may Tadopi the Barna, Tagana, Yum Kai Shokri and Kaliba, Quigis, Tonganba, the Emily of the Taris Romanico. When is the ring? Nana, Hanaga, Hanlaga, Mayum Samina, Mojitra. Mayum Sanaka, Masazingi, the Magi Nupigi, Mama Pagi, Toana Padam, my car, my pinna, Tagana, say Kaduma, the Ubak and the cars, not the cars, my one, system of my system of bound to run the Magiton, but free like I'm really not a neighbor. I don't live say, as it lay looking at the now, the Pandra never. No points. I don't see it. Nakanda Lepuga, Landa, Yungi, may have a yauda, but a quick lady, Tongan Bangsagi, Mayumaki Chakta, Kambush never would get the white lalush, and is having them the Gazida. As I look in the lady page now from Giladi, maybe Mangaji, my among the question, never Trebico. Traumatic Ogera, depression Ogera, as I any kind of Masada, Tongan, Gayumaka, Sagi,
ꯑꯅꯥꯕ ꯂꯩꯅꯥ ꯃꯑꯣꯡ ꯄꯣꯔꯛꯄ ꯍꯥꯏꯕꯁꯤꯗꯤ ꯁꯤꯗꯤ ꯀꯅꯥꯒꯤ ꯈꯨꯗꯣꯜ ꯍꯥꯏꯇꯥꯔꯒꯗꯤ ꯃꯁꯤꯗꯤ ꯁꯦꯟꯇꯔꯒꯤ ꯂꯩꯔꯤꯕ ꯂꯩꯉꯥꯛꯁꯤꯅ ꯄꯤꯕ ꯑꯗꯨꯝ ꯈꯨꯗꯣꯜꯅꯤ ꯑꯩꯈꯣꯏ ꯍꯥꯏꯗ ꯌꯥꯔꯔꯣꯏꯕ ꯁꯤꯗꯤꯀꯣ ꯃꯅꯤꯡ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯈꯣꯏꯅ ꯅꯨꯡꯉꯥꯏꯇꯕꯁꯤ ꯀꯩꯅꯣ ꯃꯤꯔꯥꯖ ꯁ꯭ꯄꯣꯔꯠꯇ ꯑꯩꯈꯣꯏꯅ ꯊꯦꯡꯅꯖꯕ ꯄꯥꯔꯠ ꯈꯔ ꯂꯩ ꯍꯧꯖꯤꯛꯁꯤ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯕ ꯃꯌꯥꯝꯁꯤꯡꯁꯦ ꯅꯣꯡꯃꯒꯤ ꯊꯕꯛ ꯁꯨꯕ ꯆꯠꯄ ꯃꯌꯥꯝ ꯌꯥꯎꯅꯔꯤꯕꯀꯣ ꯊꯕꯛ ꯁꯨꯕ ꯆꯠꯄꯁꯤꯗ ꯅꯤꯌꯔꯦꯁ ꯗꯤꯌꯥꯔꯦꯁ ꯈꯨꯗꯝ ꯑꯣꯏꯅ ꯑꯩꯈꯣꯏ ꯃꯤꯔꯥꯖꯗ ꯍꯥꯏꯔꯁꯨ ꯇꯥꯃꯣ ꯁꯥꯟꯇꯒꯤꯗ ꯍꯥꯏꯔꯁꯨ ꯑꯗꯒꯤ ꯏꯆꯦ ꯁꯨꯄ꯭ꯔꯤꯌꯥꯒꯤꯗ ꯍꯥꯏꯔꯁꯨ ꯏꯆꯦ ꯁꯨꯄ꯭ꯔꯤꯌꯥꯒꯤ ꯌꯨꯝꯗ ꯀꯥ ꯑꯃꯈꯛꯇꯪ ꯑꯣꯏꯔꯒꯁꯨ ꯑꯅꯤꯗꯪ ꯑꯣꯏꯔꯒꯁꯨ ꯚꯔꯥ ꯇꯥꯏꯞꯇ ꯂꯩꯖꯔꯦ ꯈꯜꯂꯁꯤ ꯄ꯭ꯔꯃꯥꯅꯤꯀꯣ ꯑꯁꯤꯗ ꯆꯨꯔꯆꯥꯟꯄꯨꯔꯗ ꯂꯥꯛꯄ ꯏꯄꯥ ꯏꯆꯥ ꯏꯅꯥꯎꯁꯤꯡꯁꯦ ꯑꯩꯈꯣꯏ ꯂꯩꯖꯔꯒ ꯑꯄꯤꯛꯄ ꯑꯦꯃꯥꯎꯟꯗ ꯚꯔꯥ ꯍꯨꯟꯖꯔꯒ ꯚꯔꯥ ꯄꯤꯗ꯭ꯔꯐꯥꯎꯗ ꯑꯩꯈꯣꯏ ꯉꯝꯖꯕ ꯈꯔ ꯀꯠꯊꯣꯛꯆꯔꯀꯥꯟꯗ ꯂꯩꯍꯜꯂꯀꯥꯟꯗ ꯃꯣꯏꯒꯤ ꯇꯣꯉꯥꯟꯕ ꯁꯦꯄꯔꯦꯠ ꯂꯥꯏꯟ ꯑꯃ ꯊꯝꯖꯔꯀꯥꯟꯗ ꯃꯣꯏ ꯑꯗꯨꯗꯩ ꯍꯤꯡꯅꯕ ꯍꯣꯠꯅꯖꯒꯦ ꯍꯥꯏꯕ ꯃꯤꯁꯨ ꯌꯥꯎꯔꯤꯕꯀꯣ ꯑꯗꯨꯒꯨꯝꯕ ꯃꯤꯁꯤꯡꯁꯦ ꯑꯃꯨꯛ ꯀꯩꯗꯧꯔꯦ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯇ꯭ꯔꯒꯗꯤ ꯀꯣ ꯂꯩꯇ꯭ꯔꯒꯗꯤ ꯃꯣꯏꯗ ꯅꯣꯡꯃꯒꯤ ꯄꯤꯔꯤꯕ ꯊꯥꯒꯤ ꯄꯤꯔꯤꯕ ꯃꯣꯏꯗ ꯄꯤꯔꯤꯕ ꯕꯦꯅꯤꯐꯤꯠ ꯈꯔꯁꯦ ꯀꯛꯊꯠꯀꯅꯤ ꯍꯥꯏꯕꯤꯔꯦ ꯍꯥꯏꯌꯦꯕꯀꯣ ꯑꯗꯒꯤ ꯑꯗꯨꯗꯩꯗ ꯑꯗꯨꯝ ꯃꯤꯡ ꯆꯟꯗ꯭ꯔꯒꯗꯤ ꯑꯗꯨꯗ ꯂꯩꯇ꯭ꯔꯒꯗꯤ ꯀꯥꯏꯅ ꯑꯗꯨꯃꯥꯏꯅ ꯊ꯭ꯔꯦꯠ ꯇꯧꯕꯁꯨ ꯌꯥꯎꯔꯤꯕ ꯃꯤꯔꯥꯖ ꯀꯣ ꯑꯗꯨ ꯇꯥꯔꯒꯗꯤ ꯃꯣꯏꯗ ꯑꯩꯈꯣꯏꯅ ꯉꯁꯥꯏꯒꯤ ꯊꯑꯣꯏꯅ ꯃꯇꯦꯡ ꯄꯥꯡꯅꯤꯡꯕ ꯀꯅꯥꯒꯨꯝꯕ ꯈꯔ ꯂꯩꯔꯒꯁꯨ ꯃꯗꯨ ꯄꯥꯡꯉꯝꯗ꯭ꯔꯦꯕ ꯁꯤꯀꯣ ꯑꯗꯨꯗꯤ ꯉꯁꯥꯏ ꯎꯕꯤꯔꯗꯅ ꯚꯤꯗꯤꯑꯣ ꯐꯨꯇꯦꯖꯇ ꯍꯧꯖꯤꯛꯀꯤ ꯁꯤꯔꯤꯕ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯅꯥꯀꯟ ꯍꯦꯛ ꯊꯪꯅꯕꯗ ꯃꯇꯩ ꯂꯩ ꯍꯥꯏꯕ ꯄꯥꯎ ꯇꯥꯏꯌꯦꯕꯀꯣ ꯑꯗꯣ ꯐꯤ ꯃꯆꯥ ꯑꯝꯇꯪ ꯈꯥ ꯂꯩꯔꯤꯗꯣ ꯑꯗꯨꯗ ꯉꯁꯥꯏ ꯃꯥꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯋꯥꯔꯦꯞ ꯃꯌꯥꯝꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯉꯁꯥꯏꯒꯤ ꯅꯨꯄꯤ ꯃꯆꯥꯗꯨꯅ ꯈꯜꯂꯝꯕꯗꯣ ꯃꯥꯒꯤ ꯋꯥꯈꯜꯂꯣꯟꯗꯣ ꯏꯆꯦ ꯑꯝꯇ ꯎꯁꯜꯂ ꯌꯦꯡꯁꯦꯕ ꯅꯨꯄꯤ ꯑꯃꯒꯤ ꯂꯥꯏꯐꯇ ꯑꯩꯈꯣꯏ ꯅꯤꯄꯥꯗꯤ ꯑꯃꯔꯣꯝꯗ ꯐꯒꯔꯦ ꯃꯤꯔꯥꯖ ꯀꯣ ꯅꯤꯄꯥꯁꯤ ꯐꯩ ꯍꯥꯏꯁꯤꯁꯨꯅꯦ ꯐꯩ ꯍꯥꯏꯁꯤꯁꯨ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕ ꯏꯄꯥ ꯏꯆꯥ ꯏꯅꯥꯎ ꯃꯌꯥꯝꯁꯦ ꯉꯁꯥꯏꯒꯤ ꯊꯕꯛ ꯑꯃ ꯆꯠꯂꯨꯔꯦ ꯍꯟꯖꯤꯜꯂꯒ ꯃꯆꯥꯒ ꯅꯠꯇ꯭ꯔꯒ ꯃꯥꯏ ꯅꯨꯄꯤꯒ ꯅꯠꯇ꯭ꯔꯒ ꯃꯥꯏ ꯃꯃꯥ ꯃꯄꯥꯗꯣ ꯉꯥꯛꯇꯪ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯕꯗ ꯅꯥꯀꯟꯗ ꯊꯪꯅꯔꯤꯕ ꯅꯨꯄꯤ ꯃꯌꯥꯝꯗꯨꯒꯤ ꯑꯣꯏꯕ ꯃꯥꯏ ꯄꯥꯗꯥ ꯑꯃ ꯆꯠꯅꯕꯤ ꯑꯃ ꯂꯩꯕꯅꯤꯅ ꯍꯟꯅ ꯌꯦꯡꯉꯨꯕꯁꯨ ꯌꯥꯔꯣꯏ ꯅꯠꯇ꯭ꯔꯒꯅ ꯀꯩꯒꯨꯝꯕ ꯈꯔ ꯋꯥꯈꯜ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯗꯁꯨ ꯑꯣꯏꯔꯣ ꯑꯃꯗ ꯑꯦꯚ꯭ꯔꯤꯊꯤꯡ ꯈꯨꯗꯤꯡꯃꯛꯇ ꯃꯗꯨꯒꯤ ꯕ꯭ꯔꯦꯛ ꯑꯃ ꯂꯩꯗꯣꯏꯅꯦ ꯅꯠꯇ꯭ꯔꯥ ꯑꯗꯨꯅ ꯂꯥꯏꯐꯁꯤ ꯐ꯭ꯔꯤ ꯂꯥꯏꯐ ꯐꯪꯉꯛꯇ꯭ꯔꯕꯅꯤꯅ ꯅꯨꯄꯤꯗꯤ ꯀꯩꯗꯧꯅꯤ ꯅꯨꯄꯤ ꯍꯥꯏꯕꯁꯤꯗꯤ ꯇꯉꯥꯏ ꯐꯗꯅ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯏꯁꯇ꯭ꯔꯛꯆꯔ ꯃꯌꯥꯝ ꯂꯩꯕꯅꯤꯅ ꯃꯗꯨ ꯃꯌꯥꯝꯗꯣ ꯏꯟꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗꯗꯤ ꯇꯁꯦꯡꯅ ꯃꯗꯣ ꯉꯁꯥꯏꯒꯤ ꯍꯥꯏꯗꯤ ꯑꯋꯥꯕꯗ ꯑꯗꯨꯝ ꯊꯦꯡꯅꯔꯤꯅꯦꯕ ꯃꯤꯔꯥꯖ ꯀꯣ ꯑꯗꯨꯅ ꯉꯁꯥꯏ ꯍꯪꯕꯤꯌꯨ ꯀꯣꯏꯁꯟꯗꯨꯗ ꯍꯧꯖꯤꯛ ꯂꯥꯟꯁꯤ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯕ ꯅꯠꯇ꯭ꯔꯒꯅ ꯂꯥꯟꯗ ꯁꯣꯛꯑꯕ ꯈꯨꯡꯒꯪꯗ ꯂꯩꯕ ꯆꯤꯡꯈꯣꯡ ꯂꯩꯕ ꯏꯄꯥ ꯏꯆꯥ ꯏꯅꯥꯎ ꯃꯌꯥꯝꯗꯤ ꯇꯣꯛꯇꯅ ꯁꯣꯛꯇꯕꯗ ꯃꯌꯥꯝꯅ ꯍꯧꯖꯤꯛ ꯉꯥꯡꯅꯔꯤꯕ ꯁꯛꯅꯩ ꯃꯌꯥꯝꯁꯤꯅ ꯐꯥꯎꯗ ꯂꯥꯟꯁꯤ ꯀꯩꯗꯧꯉꯥꯏ ꯂꯣꯏꯁꯤꯟꯒꯗꯧꯔꯤꯒꯦ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯍꯥꯏꯕ ꯉꯝꯗꯅ ꯂꯩꯕ ꯇꯥꯏꯃꯤꯡꯁꯤꯗ ꯃꯣꯏꯅꯗꯤ ꯀꯃꯥꯏꯅ ꯍꯥꯏꯉꯝꯒꯅꯤ ꯃꯤꯔꯥꯖ ꯀꯣ ꯑꯗꯩ ꯂꯥꯟꯁꯤ ꯂꯣꯏꯁꯤꯜꯂꯦꯅ ꯈꯜꯂ ꯐꯥꯎꯕꯗ ꯌꯥꯅꯗꯅ ꯍꯥꯏꯕꯁꯦ ꯑꯃꯁꯨ ꯑꯩꯈꯣꯏ ꯂꯣꯏꯁꯤꯟꯅꯔꯦꯅ ꯈꯜꯂ ꯐꯥꯎꯕꯗ ꯃꯣꯏꯒꯤ ꯂꯥꯏꯐꯁꯦ ꯑꯅꯗꯔ ꯆꯍꯤ ꯀꯌꯥ ꯆꯪꯅ ꯃꯣꯏꯁꯦ ꯃꯐꯝꯗꯨꯗ ꯍꯟꯖꯤꯟꯒꯗꯒꯦ ꯍꯥꯏꯕꯁꯤ ꯑꯃꯨꯛ ꯁꯤꯁꯨ ꯄꯨꯔꯥ ꯕ꯭ꯂꯥꯏꯟ ꯑꯃꯅꯦꯕꯀꯣ ꯑꯗꯨ ꯃꯔꯝꯗꯤ ꯍꯧꯖꯤꯛ ꯉꯁꯥꯏ ꯇꯥꯃꯣ ꯁꯥꯟꯅꯖꯕꯤꯗꯨꯅꯤ ꯃꯣꯔꯦꯗ ꯈꯔ ꯐꯔꯤꯀꯣ ꯃꯣꯔꯦꯗꯁꯨ ꯈꯔ ꯑꯩꯁꯤ ꯖꯒꯥ ꯈꯛꯇ ꯁꯣꯛꯑꯕꯅꯤ ꯆꯨꯔꯆꯥꯟꯄꯨꯔꯗꯗꯤ ꯃꯤꯔꯥꯖ ꯄꯨꯔꯥ ꯕꯨꯜꯗꯨꯗ ꯇꯛꯈꯥꯏꯔꯤꯅꯦꯃꯤ ꯕꯨꯜꯗꯨꯗ ꯇꯛꯈꯥꯏꯔꯒ ꯍꯧꯖꯤꯛꯁꯦ ꯄꯨꯔꯥ ꯄ꯭ꯂꯦꯟ ꯑꯣꯟꯊꯣꯛꯑꯒ ꯍꯦꯛꯇ ꯀꯅꯥꯒꯤ ꯌꯨꯝꯅꯣ ꯀꯅꯥꯒꯤ ꯃꯃꯥꯡꯗ ꯚꯤꯗꯤꯑꯣ ꯚꯥꯏꯔꯦꯜ ꯑꯣꯏꯈꯤꯕ ꯑꯃꯁꯨ ꯌꯥꯎꯗ ꯌꯨꯝ ꯑꯃ ꯕꯣꯝ ꯑꯥꯏꯗꯤ ꯐꯨꯟꯖꯜꯂꯒ ꯃꯊꯣꯟ ꯑꯅꯤ ꯊꯥꯖꯕ ꯌꯨꯝꯗꯣ ꯇꯨꯔꯥ ꯊꯨꯅ ꯅꯤꯡꯈꯥꯏꯔꯤꯅꯦꯃꯤ ꯀꯩꯅꯣ ꯃꯤꯔꯥꯖ ꯑꯗꯒꯤ ꯍꯧꯖꯤꯛ ꯌꯣꯠ ꯀꯧꯇꯥ ꯍꯥꯏꯗꯤ ꯑꯍꯥꯡꯕ ꯑꯝꯇ ꯇꯥꯏꯗ꯭ꯔꯦ ꯂꯣꯏꯅ ꯐꯨꯛꯇꯅ ꯈꯣꯠꯇꯅ ꯇꯧꯔꯤꯕ ꯃꯌꯥꯝꯗꯣ ꯃꯤꯔꯥꯖ ꯎꯕꯤꯔꯝꯃꯅꯤꯀꯣ ꯃꯗꯨꯗꯤ ꯉꯁꯥꯏꯒꯤ ꯗ꯭ꯔꯒ ꯁꯤꯖꯤꯟꯅꯕ ꯍꯤꯕꯤꯆꯨꯋꯦꯜ ꯂꯦꯌꯔ ꯑꯣꯏꯔꯕ ꯀꯣ ꯃꯁꯥꯒꯤ ꯃꯔꯝꯗꯝ ꯂꯩꯖꯗꯕ ꯀꯣ ꯃꯦꯃꯥꯟ ꯇꯥꯗꯕ ꯀꯨꯀꯤꯁꯤꯡꯁꯤꯅ ꯉꯁꯤ ꯇꯧꯔꯤꯕ ꯊꯧꯑꯣꯡ ꯈꯨꯗꯥꯁꯤꯗꯤ ꯇꯁꯦꯡꯅ ꯃꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯄꯣꯠ ꯑꯃꯅꯤ ꯑꯗꯨꯅ ꯂꯩꯔꯤꯕ ꯏꯁꯨꯁꯤ ꯃꯇꯥꯡꯗ ꯍꯧꯖꯤꯛ ꯄꯥꯔꯇꯤꯀꯨꯂꯔ ꯑꯩꯈꯣꯏꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯦ ꯀꯔꯤꯝ ꯅꯠꯇꯦ ꯋꯥꯔꯗꯨꯅ ꯋꯥꯃꯤꯟꯅꯩ ꯀꯣ ꯋꯥꯔꯗꯨꯅ ꯋꯥꯃꯤꯟꯅꯩ ꯃꯅꯤꯄꯨꯔꯁꯦ ꯍꯧꯖꯤꯛꯁꯦ ꯇꯣꯇꯦꯜꯂꯤ ꯀꯣ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯂꯣꯏꯅ ꯑꯩꯈꯣꯏ ꯁꯣꯛꯑꯕꯅꯤ ꯀꯣ ꯑꯗꯨꯕꯨ ꯁ꯭ꯄꯦꯁꯤꯌꯦꯜꯂꯤ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕ ꯑꯗꯨꯒꯨꯝꯕ IDP ꯀꯥꯡꯕꯨꯁꯤꯡꯁꯦ ꯁꯤꯒꯤꯗꯃꯛꯇ ꯀꯩꯗꯧꯕꯤꯒꯗꯒꯦ ꯍꯥꯏꯕꯁꯤꯃꯗꯤ ꯁꯦꯟꯇꯔꯅ ꯑꯆꯧꯕ ꯃꯤꯠꯌꯦꯡ ꯆꯪꯍꯟꯕ ꯃꯊꯧ ꯇꯥꯔꯤꯕ ꯃꯗꯨ ꯆꯪꯍꯟꯗꯕ ꯇꯥꯔꯒꯗꯤ ꯃꯤꯔꯥꯖ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯏꯁꯨꯁꯦ ꯍꯧꯖꯤꯛ ꯇ꯭ꯔꯣꯃꯥꯇꯤꯛ ꯅꯥꯕ ꯗꯤꯄ꯭ꯔꯦꯁꯟ ꯆꯠꯄ ꯀꯣ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯂꯩꯅꯥ ꯑꯦꯚ꯭ꯔꯤꯊꯤꯡ ꯈꯨꯗꯤꯡꯃꯛ ꯊꯣꯛꯑꯣꯏꯗꯕ ꯑꯣꯏꯗꯕ ꯊꯧꯗꯣꯛꯁꯤꯡꯁꯦ ꯑꯩꯈꯣꯏ ꯊꯣꯛꯄ ꯍꯦꯜꯂꯛꯈꯤꯅꯦꯕꯀꯣ ꯃꯁꯤ ꯀꯃꯥꯏꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯒꯗꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯃꯁꯦ ꯍꯧꯖꯤꯛ ꯀꯩꯅꯣ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯀꯩ ꯗꯤꯕ꯭ꯂꯞꯃꯦꯟ ꯇꯧꯗꯣꯔꯤꯒꯦ ꯃꯅꯤꯄꯨꯔꯗ ꯂꯝꯕꯤ ꯊꯣꯡ ꯁꯦꯝꯃꯣꯏꯔꯥ ꯅꯪꯈꯣꯡ ꯀꯣꯠꯀꯦꯗ ꯀꯣꯠꯂꯣꯏꯔꯥ ꯃꯗꯨ ꯀꯣꯠ ꯊꯥꯗꯕꯤꯔꯅꯨ ꯀꯣ ꯂꯩꯔꯤꯕ IDP ꯀꯥꯡꯕꯨꯁꯤꯡꯒꯤ ꯂꯥꯏꯐ ꯁ꯭ꯇꯥꯏꯜꯁꯦ ꯈꯤꯇꯪꯗꯪ ꯑꯣꯏꯔꯁꯨ ꯈꯤꯇꯪ ꯆꯤꯡꯈꯠꯄꯤꯕ ꯌꯥꯅꯕ ꯇꯧꯕꯤꯗꯦ ꯍꯥꯏꯕ ꯅꯠꯇꯦꯀꯣ ꯃꯤꯔꯥꯖ ꯀꯣ ꯍꯦꯟꯅ ꯃꯤꯠꯌꯦꯡ ꯆꯪꯕꯤꯔꯀꯥꯟꯗ ꯍꯧꯖꯤꯛ ꯂꯥꯛꯏꯕ ꯇ꯭ꯔꯣꯃꯥ ꯂꯥꯛꯏꯕ ꯑꯗꯒꯤ ꯉꯁꯥꯏꯒꯤ ꯗꯤꯄ꯭ꯔꯦꯁꯟ ꯂꯥꯛꯏꯕ ꯑꯗꯒꯤ ꯋꯥꯈꯜꯒꯤ ꯂꯩꯅꯥ ꯅꯥꯀꯟ ꯃꯆꯥ ꯃꯆꯥ ꯂꯥꯛꯏꯕ ꯃꯌꯥꯝꯁꯦ ꯍꯧꯖꯤꯛꯁꯨ ꯃꯉꯥꯏ ꯇ꯭ꯔꯣꯃꯥ ꯂꯥꯛꯄ ꯀꯩꯅꯣꯒꯤ ꯇ꯭ꯔꯣꯃꯥꯇꯤꯛ ꯑꯣꯏꯕ ꯅꯠꯇ꯭ꯔꯒ ꯗꯤꯄ꯭ꯔꯦꯁꯟ ꯅꯠꯇꯕ ꯃꯁꯥꯒꯤ ꯂꯩꯅꯥ BP ꯂꯩꯕ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒꯅ ꯉꯁꯥꯏꯒꯤ ꯅꯨꯡ ꯏꯁꯣꯔ ꯀꯦꯁꯀꯤ ꯑꯣꯏꯔꯣ ꯍꯧꯖꯤꯛ ꯗꯣꯛꯇꯔꯗ ꯂꯥꯌꯦꯡꯕ ꯉꯝꯗꯗꯅꯅꯦ ꯂꯥꯌꯦꯡꯕ ꯉꯝꯗꯗꯅ ꯉꯁꯥꯏ ꯗꯣꯛꯇꯔꯗ ꯂꯥꯌꯦꯡꯕ ꯄꯨꯈꯠꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯂꯥꯌꯦꯡꯕ ꯉꯝꯗꯗꯅ ꯁꯤꯕ ꯃꯌꯥꯝ ꯌꯥꯎꯔꯕꯅꯤ ꯀꯣ ꯊꯧꯔꯤ ꯌꯥꯜꯂ ꯁꯤꯕ ꯇꯣꯛꯈ꯭ꯔꯣꯒꯅꯣ ꯃꯤꯔꯥꯖ ꯂꯥꯌꯦꯡꯕ ꯉꯝꯗꯗꯅ ꯐꯣꯟ ꯂꯥꯌꯦꯡꯕ ꯉꯝꯗꯗꯅꯅꯦ ꯁꯤꯕ ꯃꯌꯥꯝ ꯌꯥꯎꯔꯕꯅꯦꯕ ꯒꯣꯔꯃꯦꯟꯒꯤ ꯉꯁꯥꯏꯒꯤ ꯄ꯭ꯔꯣꯕꯤꯖꯟ ꯅꯠꯇ꯭ꯔꯒꯅ ꯃꯥꯒꯤ ꯇꯣꯉꯥꯟꯕ ꯗꯤꯕ꯭ꯂꯞꯃꯦꯟ ꯃꯌꯥꯝꯗꯣ ꯇꯧꯕꯤꯗꯦ ꯍꯥꯏꯕ ꯅꯠꯇꯦ ꯇꯧꯕꯤꯔꯝꯒꯅꯤ ꯇꯧꯅꯕ ꯄ꯭ꯂꯥꯟ ꯃꯌꯥꯝ ꯇꯧꯕꯤꯔꯝꯒꯅꯤ ꯑꯗꯨꯕꯨ ꯁ꯭ꯄꯦꯁꯤꯌꯦꯜꯂꯤ ꯑꯩꯈꯣꯏ ꯍꯥꯏꯅꯤꯡꯉꯤꯗꯅ ꯑꯇꯩꯒꯤ ꯂꯪꯈꯣꯡ ꯀꯣꯠꯄ MLA ꯃꯟꯇ꯭ꯔꯤ ꯃꯌꯥꯝꯒꯤ ꯂꯪꯈꯣꯡ ꯀꯣꯠꯄ ꯗ꯭ꯔꯦꯟ ꯁꯦꯡꯕ ꯀꯣ ꯍꯧꯖꯤꯛ ꯁꯨꯛ ꯂꯥꯟ ꯀꯜꯂꯤꯉꯩ ꯃꯅꯨꯡꯁꯤꯗ ꯍꯧꯖꯤꯛ ꯏꯂꯦꯛꯁꯟ ꯀꯃꯤꯁꯟ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯃꯅꯤꯄꯨꯔꯒꯤ ꯍꯧꯖꯤꯛ ꯚꯣꯇꯔ ꯔꯤꯂꯤꯁ ꯇꯧꯔꯦ ꯍꯧꯖꯤꯛꯀꯣ ꯀꯅꯥꯒꯨꯝꯕ MLA ꯈꯔꯗꯤ ꯀꯩꯗꯧꯔꯦ ꯆꯍꯤ 2 ꯉꯥꯏꯔꯦ ꯚꯣꯠ ꯁꯦꯅ ꯍꯧꯖꯤꯛ ꯅꯨꯡꯁꯤ ꯊꯥꯗꯅ ꯂꯥꯟꯒ ꯆꯪ ꯌꯥꯗꯦ ꯍꯧꯖꯤꯛ ꯃꯤꯔꯥꯖ ꯀꯣ ꯂꯥꯟꯒ ꯆꯪ ꯌꯥꯗꯦ ꯍꯧꯖꯤꯛꯀꯣ ꯑꯗꯒꯤ ꯂꯥꯟ ꯂꯩꯔ ꯈꯪ ꯌꯥꯗꯦ ꯍꯧꯖꯤꯛ MLA ꯈꯔꯗꯤ ꯀꯩꯗꯧꯔꯦ ꯀꯦꯟꯗ꯭ꯔꯗ ꯍꯧꯖꯤꯛ ꯀꯩꯗꯧꯔꯒꯦ ꯂꯪꯈꯣꯡ ꯀꯣꯠꯁꯟꯅꯕ ꯗ꯭ꯔꯦꯟ ꯀꯣꯠꯁꯟꯅꯕ ꯃꯤꯒꯤ ꯑꯅꯥꯕ ꯈꯔ ꯍꯪꯆꯠꯄ ꯀꯣ ꯑꯗꯨꯒꯤ ꯃꯨꯠ ꯑꯝꯇ ꯂꯩꯅꯗꯅ ꯍꯧꯖꯤꯛ ꯂꯩꯅꯕ ꯀꯥꯡꯕꯨ ꯌꯥꯎꯈꯠꯂꯛꯏꯅꯤꯀꯣ ꯂꯩꯕꯗꯤ ꯁ꯭ꯄꯦꯁꯤꯌꯦꯜꯂꯤ IDPꯗ ꯂꯩꯔꯤꯕ ꯏꯄꯥ ꯏꯆꯥ ꯏꯅꯥꯎ ꯃꯌꯥꯝꯁꯦ ꯃꯣꯏꯒꯤ ꯁ꯭ꯄꯦꯁꯤꯌꯦꯜꯂꯤ ꯀꯩꯗꯧꯍꯟꯒꯗꯒꯦ ꯍꯥꯏꯕꯁꯦ MLA ꯂꯩꯍꯧꯔꯤꯕ ꯀꯨꯀꯤꯒꯤ MLA 10 ꯇꯣꯛꯊꯣꯛꯈ꯭ꯔꯣ ꯀꯨꯀꯤ MLA 10ꯒꯤ ꯐꯟ ꯃꯌꯥꯝꯗꯨꯗꯤ ꯀꯩꯗꯧꯔꯦ
कुकी की IDP मैम की नोंगई लेबसु मरु लेबसु को ड्रग थानबसु मतेंग बांग लेंगा मेबी की को कोई MLA लो हुफुजे यांखै युना कदौरे माना मिनर कांदा याना मो तो कांदा IDP की स्पेशल कैटेगरी में को करिगम खर तो विर लंबी खुशी यापि चंगे मिराज को अदा हल कोन आइजन तो विदे हमसे को मिराज को तो हनि मदु वफुनि अदा सुगु मैम मियं चंगी कांदा IDP कांगु सिंगी बा लाइफस्टाइल जे खरम खै मिराज फैमिली में दा नुपी में लोइब रोल जे मामा मना नुपी में लोइब रोल जे अखोई पुंसीदा को पुंसीदा करोड़ मिलियन बनिपा मन ने पैसा मैम पीरग नेक्तना मागी सेवा सिबि तो लबाउदने मागी नुपी में तो मागी मामा मन लोइब रोल जे कैसे तो मोय को मिराज को सुम युंबियो को अगा अमगी नो तुम होर पदगिना होय नेक्स्ट डे की नुंगार बबो लोइसे स्कूल चटपगी यूनिफॉर्म शुबगी इन मोर लोशनबगी चां थकनबगी मामा मसा निगाई तो मसा दो मी सेनरी मैम जुंसी मिराज कोई हानिया लेते को अदना नुपी अमदा हजि वखन की लेना नत्रगना डिप्रेशन नत्र एनी काइंड ऑफ थोइदबा लेना मसा 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 फॉर्म तबुसे निपादगी नुपी ने हेना को रिलेटिव दे लेरी इमाइ चाइ इमाजिन जे निगोन जे सिने हेना लेना मखन खन लाकने बको मरमदि मोदि पूरा वखन शोक नेबा अदम मीगी मचा मन इमाइ गसिन पमा द बिरो एकम चागे हर कांद मामा द पीबन ngमदि फबको ngमखला गादि मामा द थवइ चिगन पोतो यिंबियो सुगो मयाम जी खोगी लेबिरि MLA मिनिस्टर मयाम जी ने वखन खबि युम चंगे मिराज को हजि तो कैसु कायदे भोट दो तोनबि कैसु कायदे कोइ थिंजरोय को अदे सिजु तो दो याद मचर दो गसु नांग द IDP मयाम ngasi तारग लेजि मयाम जे अखोइ कैदोमिन सिगी हाबगी पोतो मने कोइ यिमिनम चांगी सरकार ना फंड अदु लाए अदा तानरुरे हाबगी पोतो हयंग लाकान दने मोना हाना एडवांस होना MLA मयाम जिन पुथोना बिरो पा करोड़ पुथोना बिगेरा अदि नि पुथोना बिगेरा अरे पुथोना बिरो अदु हाना नुगाइना सिमबिरो अदु आरि लाई फंड मयाम दो हयंग रिइन्वेस्टमेंट तमगेरा हंजनगे खोसनगेरा अदु मयाम सोइनोना गेरा नुगा बिरगने फंड तानरी लानी हाइना सही ngahelगा अनदो सही मंगा सही अमा था मंगा तरुक ngahelगा IDP मैम की लाइफस्टाइल दो पूरा नमसने थमीब तो दिफतब ले मिराज को अदना सरकार ना खोसु होनबिरी होनबजी मताई दगी हजने MLA मंत्री मैम स्पेशल कैटेगरी दा लेरिबा IDP जिंजे स्पेशली फोकस हम तबुर गांदा मचा मसुगी लेरिबा मैम हयुसुमाय खोसुम येगो तमदा गवर्नमेंट बदी IDP मैम जिंगी मचा मसु गा मैम जे गवर्नमेंट स्कूल फ्री लेत हनगनी हेन पाउताई को अदुबु गवर्नमेंट स्कूल दा खुदम लेरिबा स्कूल लेरिबा रिलिक के मैम याज द गवर्नमेंट स्कूल लेरिबा हाबद नते को मिराज को मोय जिंजी हम अराबा थमनो होनरपा गवर्नमेंट स्कूल लेरिबा होनको तमदा मामा बादु काई लेदुरी को अदुगी चलना स्कूल चाफु माइ तौरी अदुगी मैनेजमेंट जमेला मैम जे मिराज अदु कना गम खना दिके दौरे अनक नियरेस्ट DRS प्राइवेट स्कूल में थाव यावरी बको मदुगी स्कूल की फी कना पीरी मदुगी स्कूल थुनना बा ऑक्टो भरा कना पीरी सुगो मैम जे मिराज खुना याम चावनो यिंगोर का थने अवा मैम खु जुनु आइते दुबु मैम जी तो खल कांदा स्पेशल कैटेगरी दा को काबिरी बा कुकी की MLA ता खाजोना लेमोरी MLA यंखैसे हजु ती तगा मणिपुर की लादे लोछन होना बदा मणिपुर की इरांग लोछन होना मतमदा मोगी अराइबा फन खुदि मक्से मियाम न सिनबिरो को सिनबिरो IDP का मुक सिनबिरो लोइना सिनबिरो दुगा मदु सिनर कांदा मैम जी अमतौ खन खतंग पीसफुल लोइना मत लाइबा ngam बाउद मिराज मसागी खतंग मोगी लाइफ से खतंग कराइनि नॉर्मल लाइफ ता हिंगबदा खतंग मरेक महौक थोना हिंगबा मो मोदा सिनबिर कांदा लेबिला हेनबिरगदी को सुगुम्बा ट्रॉमाटिक की खोलन लेना डिप्रेशन की लेना एनी काइंड ऑफ लाइफ मसा मसा खन नुगाय तो मैम जे मसी लाखपदे खम खदि कन ngमगनी अदु नोयना सा हमी क्वेश्चन दुदा नॉर्मली इरांग युम मे कई सोक यावदबा युम मे कई तखाय यावदबा मिचन हिना बाबुदा लाने कदवा लोशिंगदु हाजि क्वेश्चन मन हंग लेबनी अदुना IDP कंबुदी ला लोशिले खल्ला बाबुदा मयुम कदवा चकदगे हाजि मोदि ब्लाइंड लेनि हजिको अदुना लुइबा इशुदी को इशुदी कइनो लाल लोशन मदुना खोगी मगिदी सुनत्री बको लाल लोशन कने हाबत मगिदी सुनतेबा याना कने हाबत मगिदी सुनते मगिदी एट एनी कॉस्ट सिक्योरिटी ना केरा ना ओरा मोय प्रोटेक्शन पीबी रकांदा लाल लोशन जो लोशन तो अथु मदन ना मसाई हंदा हंदलन बिया बजा सिदी मगी मंगला नमने बको अदुना लेबी इशुजे तसना कदवाई लाल लोशन कदगे कदवाई युम चगन दगे हाजे मदु येंग तार कदी मोयदी जेकेट नमा हाइदर मिरो नमदे तसना मोय हाजु लहिदम याम यावरे नुआइते को खोइन उजबदा खंजबदा रिलिकम लेना को सोंजलकना लेमंगमदना अदगी हानगी खितंजु आइदि सेवा सिबि मरांग काइन तौरकांदा चाही अमदं जु अनि सांग सकदो हनिंदो यौंदना लेगिदबा याम यावरे मिराज को सुना सी खलकांदा आई ngaranggi nuaitaba ichanama legidaba jam nuaite ko magi legidaba atma santi duna ngasai ingna chingna ko mapugi le ko na phana le kanda ingna chingna le su osinu ko adu de namna ngasai si maisak se ko sigi maisak se ta sen sendara madi ko 시대도 구세미 와 토로 그거 중제 시기 파티면 부가니 미라스 거 아니 내 film 저 해지는 것이 해 담어 산다는 거 해버리 카운슬링 하나 또 게라 에워네스 하나 비게라 담어 거
시기 하진 에리아세 까나고 마사 마나 마 드럭 차로가 까나고 마사 마나 마 니샤시로가 가이고 뭐 피용 그래 옥다 뭐 탐도 간다 카운슬링 피니 어너스 피니 하브라 테베 모시디고 पूरा लाइफ से जीरो दा हाइदर लेकना अखोने अवेयरनेस फन पीरगसु मागी लाइफ तो मागी ममित तो ड्रीम नो तमो उरतो गादा दि तमो ओसागी कोक लेने खला दि तमो रा अदना दुगी फोटो लेबने सिदी इशू कनते लेइब लेंगा द सेंटर लेगा सिना को मोगी फम थोको मगी येनो मियंसे फतना यंबिरकान मोगी लाइफ स्टाइल कतंगसु खगी खतंग हाइगपे अबस्टे दम थंबिरको हिंगराब लमी थंबितारगदी सुगुम लेना मैम जी कन्म ngमगनी हाइबा फन थमजगे मोइना मोगी हजि पूरा ब्लाइंड लेरि को ब्लाइंड नि मोइ लेजि कदंवाय युम चंगनी खंद्री कदंवाय लाल लोशन लोशन दर मोइ दु इशू नते को मोइ दि मैम हलन बियार दुनी अदना लाल लोशन खला बाबुदा मैम कदंवाय हलन दर क्वेश्चन लाइ पोदि को अदना लेबे इशू जी आईडीपी कंबो जी मैम थुन हरन बदमता प्लान या पीबा at any cost security pira kanda central security मैम पीर कांदा मसागी मरम बंदर लहला कांदा मागी बिजनेस मागी हिम तोपा सीरसु को सरुन को बयम दना तगना मागी नोम यु बयम दुई दको एकोई सीजर खमा दु मुखलो मैम जे तौनो होना बिवा देना मना मसागी मोगी लाइफस्टाइल जे कितसु मसागी लई फिल्म जिना कितंग दसु नाक पर ngalo फिल्म नन बगी लमी मसिमबा चु मैम तौर कांदा एकोई अदम पीसफुल लमी लाकनी अदु नतिगौदी मिराज येंगिनी लेबदनदी को अवाबा सु हजलकनी आईडीपी जनते सांगदेबा मखै को सांगदेबा मखै आईडीपी जनते नॉर्मल आईडीपी नतबिदा सी लान से थिंग नंगा दुगुम मयाम जुने अखोई थोइ दरो ओहिदा मयाम उरखिनी मेस को मसु मयाम जुने अखोइदा अचौबा तुंगो याम साथीबा खोइ दुगुम इशू माइदर को एपसु याइदना लेबे इशू जे ना अडबो सेंटर ना मदुगी थोइ प्रॉब्लम खुदि मक्सिगी को हजिक मिरा साइबा मी कुन हेना मसागी थौरि यादना सीबा लाइक मंगदना सीगिबा को सुगुम वाना नंगा मयाम सी पापसे सेंटर फंबी बदु म पोलिके लीडर सुंदुना अदु फम थोइ मोइना हगरम तंग येगो येगा मयाम जे सुगुम मखा ता थोना बदु मोइना प्लान तब हमजे हाइ थमजगे मिरास ओके द मोय यम नगाइजे मसिगी टॉपिक सिदने सिदai सुम आई ओपिनियन को मसिगी टॉपिक सिदा कोइना मसागी आईडीपी दले कंगु सिंग जे कोगी पार्टिकुलर मैते हाइतारे को मैते की आईडीपी दले कंगु सिंग रिलेकन दले आईडीपी सिंग अदगी सुंगी कुकी हाइतारे को कुकी आईडीपी कंगु अनि सि कंपैरिजन तो मोदम दे कोइना मानना पुबसे ए मसे ई पोहन निंग देबको हाइदी सिदा पोसा खत लेरिबा कुकी गिदी मोइना सिदा आईडीपी दले लेरकांदा मोइना रिलेकन दले आईडीपी सिंग रिलेकन दले लेरकांदा मोइना अवा मैम साबसे तछन आईडी मसे साइ एरिया से आईडी याजनिंग दे मरमदी different part of the ko akhoi relief camp da lei chai na pai chai na mo yam je once idp no recognize to kan da mo relief camp da lei mi kupta gi masagi hingna ba lambi am thabuk su da mo option lei treba ko de na mana mi gi low kumasu ko kusumun phama da mo option lei treba kuki gi di alu se pak tara na ching ni popi thari ne ba kono miras ko adu mo gi di low am low mo da mo idp hingdo mo gi di adum sa kom na hingna da lo bi sino ne ba ko mase khoi na ori film hai bu ta ba ni miras ko adu na lei film si da मैतई का कुकी से तसें नखोइना मसिदै दा खोइ सम पल्लंग गांग बसे तसें मोइ याम नाउ चावरे मिरास को अदना मोइ जे कनाइ साम फिल्म फते अदना मोइ तसें ना करे हाइनी मोइ जी मसाली मरम मेत ममी मनी मसाली मरम मोइ ने कनाइ तवा गांग फते दुगा मोइ दा ngasi रिलीफ केम मोइ रिलीफ केम दा लेरकान दा मैतई सिंगी लेबे रिलीफ केम लेरकान दा आईडीपी अनि सिगी ओबे कंपैरिजन दा को थोंग वाला पुरकान दा आईडीपी मसिन जी अवाबा अनि से वन मानमिना पुबसिदि पाबसदे बको अदना आईडीपी मैतई खोगी पार्टिकुलर खोगी कम्युनिटी लो खोई मैतई सिना फंजरी अवाबा सिदि तसेंना जेनुइन वाबने बको मैसेना अदो जि हिंनो होनरि जि कदौरे तसेंना मसानि हुमांग मन हिंनो होजबने बको अदो कुकी गिदि कदौरे हजिक पोपी थाबा लेते को हम पोपी पाम सगप लेते हजिक को थिंगल थिंगदे को सेंट्रल थिंगदे नो सुंदे को अदना मोगी बिजनेस पर्पस को सही न लो अनि लो कोई पर्पस ले अदना मोगी मयाम नो पुलप हांदगी सु मोगी ब्रह्मांडगी मोगी तोंगान पोपी थाबा कंगु सिगी मोगी लेबर होइना को कौशल लगे मयाम तोगी वरिस लेरी को अदना सी एरिया से दिता सेंगना पार्टिकुलर अखोइ न वाबसना अखोइ आईडीपी न वाबसना साइ एरिया से दा मरम जान वाबनि साइ एरिया से फोकस बिहनि मो खमदो हाइ थमजगी मिरा ओके तमो थैंक यू वेरी मच